ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯆꯥꯎꯔꯦꯜ ꯀꯧꯕ ꯌꯥꯝꯅ ꯇꯟꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯆꯨꯞꯄ ꯇꯨꯝꯕꯒ ꯆꯥꯕꯒ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯆꯥꯎꯔꯦꯜꯒꯤ ꯅꯨꯄꯤ ꯂꯩꯃꯅ ꯊꯕꯛ ꯁꯨꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯏꯃꯨꯡ ꯑꯗꯨ ꯄꯨꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯃꯆꯥꯁꯨ ꯑꯃꯠꯇ ꯌꯥꯎꯔꯝꯗꯦ꯫ ꯆꯥꯎꯔꯦꯜ ꯇꯟꯕꯅ ꯈꯨꯜ ꯑꯗꯨꯗ ꯅꯠꯇꯅ ꯊꯪꯅꯕ ꯈꯨꯜꯗ ꯐꯥꯎꯕ ꯃꯃꯤꯡ ꯆꯠꯂꯝꯃꯤ꯫ ꯆꯥꯎꯔꯦꯜ ꯊꯕꯛ ꯑꯃꯠꯇ ꯁꯨꯔꯝꯗꯦ꯫ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯆꯥꯕꯒ ꯇꯨꯝꯕꯒ ꯇꯧꯕ ꯑꯁꯤꯅꯤ꯫ ꯂꯩꯃꯅ ꯐꯅ ꯃꯄꯨꯔꯣꯏꯕꯕꯨ ꯋꯥꯈꯜ ꯇꯥꯅꯅꯕ ꯉꯥꯡꯂꯕꯁꯨ ꯇꯥꯔꯝꯗꯦ꯫ ꯂꯩꯃ ꯃꯤꯒꯤ ꯃꯃꯥꯡꯗ ꯈꯠꯅ ꯆꯩꯅꯕ ꯄꯥꯝꯗꯕꯗꯒꯤ ꯃꯥꯅ ꯊꯕꯛ ꯁꯨꯗꯨꯅ ꯆꯥꯛꯈꯨꯝ ꯃꯩ ꯃꯨꯠꯇꯅꯕ ꯍꯣꯠꯅꯔꯝꯕꯅꯤ꯫ ꯉꯁꯤꯁꯨ ꯂꯩꯃ ꯑꯌꯨꯛꯀꯤ ꯆꯥꯛ ꯉꯟꯅ ꯆꯥꯔꯒ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯕ ꯂꯣꯏꯁꯤꯜꯂꯝꯂꯒ ꯃꯤꯒꯤ ꯂꯧ ꯈꯥꯎꯕ ꯆꯠꯂꯝꯃꯤ꯫ ꯂꯧꯕꯨꯛ ꯌꯧꯔꯗꯨꯅ ꯂꯧ ꯑꯗꯨ ꯈꯥꯎꯔꯝꯃꯤ꯫ ꯂꯩꯃꯒ ꯂꯧ ꯈꯥꯎꯃꯤꯟꯅꯕ ꯃꯧ ꯑꯃꯅ, "ꯂꯩꯃ, ꯅꯪꯁꯦ ꯋꯥꯕꯗꯤ ꯐꯖꯅ ꯋꯥꯔꯝꯂꯅꯤ꯫ ꯅꯪꯕꯨ ꯃꯁꯤꯒꯤ ꯀꯇꯟ ꯑꯁꯤꯗ ꯀꯃꯥꯏ ꯂꯩꯔꯛꯂꯤꯅꯣ?" ꯂꯩꯃ ꯂꯧꯗꯨ ꯈꯥꯎꯅ ꯈꯥꯎꯅ, "ꯏꯆꯦ, ꯋꯥꯕꯒꯤꯗꯤ ꯁꯥꯊꯤꯅ ꯋꯥꯔꯦꯗ꯫ ꯅꯪꯕꯨ ꯉꯝꯕꯨ ꯉꯝꯃꯤꯅꯦ꯫ ꯏꯆꯦ ꯑꯣꯏꯔꯕꯗꯤ ꯅꯍꯥꯟꯅ ꯏꯄꯥꯝꯗ ꯆꯠꯈ꯭ꯔꯅꯤ꯫ ꯅꯪ ꯑꯣꯏꯕꯒꯤꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯇꯟ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯕꯒꯤ ꯋꯥꯅꯤ꯫ ꯏꯆꯦ, ꯑꯩꯁꯨ ꯏꯄꯥꯝꯗ ꯍꯟꯈ꯭ꯔꯁꯤꯔꯥꯅ ꯈꯜꯂꯝꯕꯅꯦ꯫ ꯑꯗꯨꯕꯨ ꯏꯄꯥꯝꯗ ꯍꯜꯂꯒ ꯏꯕꯨꯡꯁꯤꯡꯅ ꯑꯃꯨꯛ ꯂꯩꯍꯟꯅꯤꯡꯂꯣꯏ꯫ ꯑꯗꯨꯅꯅꯦ ꯁꯤꯕ ꯉꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯕꯅꯤ." ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯔꯛꯏ, "ꯏꯆꯦ, ꯏꯇꯩ ꯆꯥꯎꯔꯦꯜꯁꯤꯕꯨ ꯍꯥꯟꯅ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗꯒꯤ ꯁꯨꯃꯥꯏ ꯁꯨꯝ ꯇꯜꯂꯛꯑꯕꯣ?" ꯃꯧ ꯈꯔ ꯑꯍꯜ ꯑꯣꯏꯕ ꯑꯗꯨꯅ, "ꯍꯣꯏ ꯕꯦꯝꯃ, ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗꯒꯤ ꯇꯜꯂꯛꯂꯕꯅꯤ꯫ ꯆꯥꯎꯔꯦꯜꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗꯣ ꯍꯤꯡꯂꯤꯉꯩꯗꯒꯤ ꯁꯦꯜ ꯄꯥꯏꯕꯗ ꯃꯃꯤꯡ ꯆꯠꯂꯝꯂꯤꯕꯅꯤ꯫ ꯂꯧꯁꯨ ꯐꯅ ꯌꯥꯝꯅ ꯂꯩꯔꯝꯕꯅꯤ꯫ ꯆꯥꯎꯔꯦꯜꯅ ꯇꯟꯃꯟꯕꯗꯒꯤ ꯃꯤꯅ ꯂꯣꯏꯅ ꯂꯧꯈ꯭ꯔꯦ꯫ ꯑꯗꯣ ꯂꯩꯃ, ꯅꯣꯏꯒꯤ ꯂꯧꯐꯝ ꯃꯆꯦꯠ ꯑꯃ ꯂꯩꯕꯗꯨꯕꯨ ꯍꯟꯗꯛꯇꯤ ꯀꯅꯥꯅ ꯎꯈ꯭ꯔꯦ?" "ꯏꯆꯦ, ꯃꯃꯥꯡꯒꯤ ꯈꯨꯔꯥ ꯇꯣꯃꯥꯜꯒꯤ ꯃꯆꯥ ꯌꯥꯏꯃꯅ ꯎꯔꯤ꯫ ꯃꯊꯪꯗꯤ ꯋꯥꯔꯕꯁꯨ ꯋꯥꯅ ꯑꯩꯅ ꯎꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯏꯆꯦ." "ꯋꯥꯔꯁꯨ ꯋꯥꯅ ꯎꯍꯧꯕꯅ ꯐꯩꯀꯣ꯫ ꯑꯗꯣ ꯈꯨꯔꯥ ꯇꯣꯃꯥꯜꯒꯤ ꯃꯆꯥꯁꯤꯡꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯅ ꯇꯥꯏꯅꯦ." "ꯃꯣꯏꯗꯤ ꯁꯨꯕ ꯅꯣꯝꯕ ꯀꯟꯕꯅꯤꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦ꯫ ꯂꯧꯒ ꯌꯥꯝꯅ ꯂꯦꯞꯈ꯭ꯔꯦ꯫ ꯁꯤꯅꯤꯅꯦ ꯏꯕꯦꯝꯃ, ꯍꯣꯠꯄꯨ ꯍꯣꯠꯅꯔꯕꯗꯤ ꯂꯦꯝꯅ ꯃꯥꯡꯗꯦ ꯍꯥꯏꯕꯗꯣ꯫ ꯏꯆꯦ, ꯋꯥꯔꯤꯁꯦ ꯂꯦꯞꯄꯁꯦ꯫ ꯑꯗꯨꯒꯤ ꯁꯔꯨꯛꯅꯦ, ꯈꯨꯂꯪ ꯏꯁꯩ ꯐꯖꯕ ꯑꯃ ꯑꯗꯨꯝ ꯁꯛꯇꯣꯔꯛꯎ, ꯏꯆꯦ ꯂꯩꯃ ꯑꯋꯥꯕ ꯀꯥꯎꯅꯅꯕ." ꯃꯧ ꯑꯍꯜ ꯑꯗꯨꯅ, "ꯍꯥꯏꯒꯨꯝꯃꯗꯅ ꯂꯩꯃ, ꯅꯪꯁꯦ ꯈꯨꯂꯪ ꯏꯁꯩ ꯁꯛꯄꯗꯤ ꯐꯖꯅꯗꯤ ꯍꯩꯕꯅꯤ꯫ ꯑꯃꯠꯇꯕꯨ ꯁꯛꯂꯛꯎꯗꯅ ꯇꯥꯁꯤ." ꯃꯈꯣꯏ ꯃꯌꯥꯝꯅ ꯍꯥꯏꯃꯟꯕꯗꯒꯤ ꯂꯩꯃꯁꯨ ꯈꯨꯂꯪ ꯏꯁꯩ ꯁꯛꯂꯝꯃꯤ꯫ ꯂꯧ ꯈꯥꯎꯔꯤꯕ နꯨꯄꯤꯁꯤꯡ ꯑꯗꯨ ꯂꯩꯃꯒꯤ ꯏꯁꯩ ꯑꯗꯨ ꯇꯥꯕꯗ ꯑꯋꯥꯕ ꯄꯨꯝꯕ ꯀꯥꯎꯕꯒꯨꯝꯅ ꯇꯧꯔꯤ꯫ ꯃꯈꯣꯏꯒ ꯊꯪꯅꯅ ꯈꯥꯎꯔꯤꯕ ꯅꯨꯄꯤ ꯃꯌꯥꯝ ꯑꯗꯨꯁꯨ ꯂꯩꯃꯒꯤ ꯏꯁꯩ ꯑꯗꯨ ꯇꯥꯔꯤ꯫ ꯆꯥꯎꯔꯦꯜ ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯗꯒꯤ ꯇꯨꯝꯗꯨꯅ ꯁꯟꯙ꯭ꯌꯥ ꯌꯥꯆꯪꯕ ꯐꯥꯎꯕ ꯍꯧꯒꯠꯂꯝꯗꯦ꯫ ꯂꯩꯃꯁꯨ ꯅꯨꯃꯤꯠ ꯇꯥꯔꯕꯅꯤꯅ ꯂꯧꯕꯨꯛꯇꯒꯤ ꯀꯥꯔꯛꯂꯝꯃꯤ꯫ ꯂꯩꯃꯅ ꯈꯟꯕꯒ ꯇꯧꯕꯒ ꯁꯨꯃꯥꯡ ꯊꯦꯂꯣꯡ ꯄꯨꯡꯆꯥꯏ ꯆꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯃꯨꯡꯗꯨꯁꯨ ꯃꯩ ꯑꯃꯠꯇ ꯊꯥꯜꯂꯝꯗꯦ꯫ ꯂꯩꯃ ꯃꯊꯟꯇ ꯁꯣꯜꯂꯤ꯫ "ꯏꯟꯖꯥꯡꯁꯨ ꯂꯩꯔꯝꯈꯤꯔꯣꯏ ꯇꯧꯔꯤꯁꯦ꯫ ꯃꯅꯤꯡꯗꯒꯤ ꯍꯪꯒꯥꯝ ꯈꯔ ꯍꯦꯛꯂꯒ ꯊꯣꯡꯖꯤꯜꯂꯒꯦ." ꯑꯁꯤ ꯈꯟꯅ ꯂꯩꯃ ꯃꯅꯤꯡꯂꯣꯝꯗ ꯆꯪꯂꯛꯏ꯫ ꯏꯪꯈꯣꯜꯗꯨ ꯁꯟ ꯆꯪꯗꯨꯅ ꯃꯥꯅ ꯋꯥꯅ ꯊꯥꯖꯔꯤꯕ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯆꯥꯊꯣꯛꯂꯝꯂꯦ꯫ "ꯏꯟꯁꯥꯡ ꯅꯥꯄꯤꯁꯤꯡꯁꯤꯗꯤ ꯁꯟꯅ ꯂꯣꯏꯅ ꯆꯥꯊꯣꯛꯈ꯭ꯔ ꯃꯥꯜꯂꯦꯅꯦ ꯇꯧꯔꯤꯁꯤꯗꯤ꯫ ꯍꯣꯔꯦꯟꯒꯤ ꯏꯟꯁꯥꯡ ꯑꯃꯠꯇ ꯂꯩꯇꯦ꯫ ꯀꯔꯤ ꯊꯣꯡꯉꯤ ꯇꯧꯔꯤꯁꯤꯗꯤ? ꯃꯗꯨꯒꯤ ꯅꯨꯄꯥꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯂꯤꯕ꯭ꯔꯥ ꯇꯧꯔꯤꯁꯤꯅ?" ꯂꯩꯃ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯆꯥꯎꯔꯦꯜ ꯐꯃꯨꯡ ꯑꯗꯨꯗ ꯇꯨꯝꯗꯨꯅ ꯀꯟꯅ ꯀꯟꯅ ꯅꯥꯈꯣꯛꯂꯤ꯫ ꯂꯩꯃ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯎꯕꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ "ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯕꯨ ꯀꯔꯤ ꯂꯥꯏꯅ ꯁꯥꯔꯛꯄꯅꯣ? ꯑꯁꯨꯛ ꯇꯟꯕ ꯅꯨꯄꯥꯁꯤꯕꯣ! ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯕꯨ ꯀꯔꯤ ꯂꯥꯏꯕꯛꯅꯣ?" ꯆꯥꯎꯔꯦꯜꯗꯨ ꯂꯩꯃꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕ ꯑꯗꯨꯗ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯆꯥꯎꯔꯦꯜ ꯐꯃꯨꯡꯗ ꯇꯨꯝꯅ ꯇꯨꯝꯅ, "ꯂꯩꯃ, ꯅꯪ ꯍꯜꯂꯛꯂꯕ꯭ꯔꯥ? ꯅꯪꯕꯨ ꯆꯥꯕ ꯌꯥꯕ ꯑꯆꯥꯄꯣꯠꯀ ꯌꯥꯎꯔꯛꯄ꯭ꯔꯣ? ꯑꯩꯕꯨ ꯆꯥꯛ ꯂꯥꯡꯕꯒꯨꯝ ꯇꯧꯏꯅꯦꯍꯦ." "ꯀꯗꯥꯏꯗꯒꯤ ꯑꯆꯥꯄꯣꯠꯅꯣ ꯅꯨꯄꯥ? ꯅꯪꯕꯨ ꯋꯥꯈꯜ ꯈꯔ ꯇꯥꯔꯣ ꯀꯩꯗꯧꯕꯒꯦ? ꯑꯩꯁꯨ ꯌꯨꯝ ꯑꯁꯦ ꯄꯨꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝ ꯋꯥꯔꯦ." ꯆꯥꯎꯔꯦꯜ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯃꯅ ꯉꯥꯡꯂꯤꯕꯗꯨ ꯃꯉꯣꯟꯗ ꯀꯔꯤꯃꯠꯇ ꯆꯪꯂꯝꯗꯦ꯫ "ꯅꯨꯄꯤ, ꯈꯔ ꯉꯥꯡꯂꯕꯗꯤ ꯌꯥꯔꯦ꯫ ꯆꯠꯂꯣ, ꯆꯥꯛꯇꯣ ꯍꯥꯟꯅ ꯑꯃꯨꯛꯇ ꯊꯣꯡꯗꯣꯛꯂꯨꯔꯣ." "ꯊꯣꯡꯅꯤ, ꯌꯥꯝ ꯊꯣꯡꯅꯤ꯫ ꯍꯧꯖꯤꯛꯀꯤ ꯊꯣꯡꯅꯤꯡꯉꯥꯏ ꯏꯟꯁꯥꯡ ꯑꯃꯠꯇ ꯂꯩꯇꯦ." "ꯏꯟꯖꯥꯡ ꯂꯩꯇ꯭ꯔꯕꯗꯤ ꯏꯪꯈꯣꯜꯗꯒꯤ ꯍꯪꯒꯥꯝꯅ ꯀꯔꯤꯅꯣ ꯈꯔ ꯍꯦꯛꯂꯒ ꯊꯣꯡꯉꯨꯗꯅ." "ꯍꯣ, ꯑꯩꯅ ꯂꯧ ꯈꯥꯎꯕ ꯆꯠꯂꯤꯉꯩꯗ ꯍꯪꯒꯥꯝ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ." "ꯑꯦ, ꯀꯅꯥꯅꯣ ꯍꯨꯔꯥꯟꯈ꯭ꯔꯕ?" "ꯍꯣ, ꯍꯨꯔꯥꯟꯕ ꯅꯠꯇꯤꯌꯦ꯫
ꯁꯟ ꯆꯪꯂꯒ ꯆꯥꯈ꯭ꯔꯤꯕ ꯈꯪꯂꯕ꯭ꯔꯥ? ꯁꯟꯗꯨ ꯁꯨꯕ ꯑꯇꯩ ꯆꯥꯐꯝ ꯃꯤꯔꯩ ꯂꯩꯇꯈꯩ ꯑꯩꯈꯣꯏ ꯏꯪꯈꯣꯜꯗ ꯆꯪꯂꯒ ꯆꯥꯏꯗꯨꯕꯨ ꯀꯩꯒꯤꯅꯣꯕ? ꯂꯩꯃꯗꯨ ꯃꯥꯒꯤ ꯅꯨꯄꯥꯒ ꯋꯥ ꯉꯥꯡꯅꯕ ꯇꯜꯂꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯃ ꯂꯩꯃ ꯑꯂꯨ ꯈꯔ ꯆꯥꯛꯃꯥꯏꯗ ꯉꯥꯜꯂꯒ ꯇꯣꯛꯂꯝꯃꯤ꯫ ꯂꯩꯃꯁꯨ ꯆꯥꯛ ꯂꯣꯏꯗꯨꯅ ꯆꯥꯛꯇꯨ ꯊꯤꯔꯝꯃꯤ꯫ ꯍꯣ ꯆꯥꯛ ꯂꯣꯏꯖꯔꯦ꯫ ꯆꯥꯎꯔꯦꯜꯗꯨ ꯆꯥꯛ ꯂꯣꯏꯔꯦ ꯍꯦꯛ ꯍꯥꯏꯔꯛꯄꯒ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯆꯥꯎꯔꯦꯜ ꯈꯣꯡꯒ꯭ꯔꯥꯏ ꯆꯟꯗꯨꯅ ꯐꯝꯂꯒ ꯀꯔꯥꯏ ꯑꯩꯒꯤ ꯆꯥꯛꯇꯤ? ꯂꯩꯃꯅ ꯆꯥꯛꯇꯨ ꯄꯨꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯆꯥꯎꯔꯦꯜ ꯏꯟꯁꯥꯡ ꯑꯗꯨ ꯎꯕꯗ ꯀꯔꯤ ꯏꯟꯖꯥꯡꯅꯣ ꯅꯪꯅ ꯊꯣꯡꯂꯤꯁꯤꯕꯣ? ꯍꯣ ꯑꯂꯨ ꯃꯦꯠꯄꯅꯦ꯫ ꯉꯥꯔꯧꯗꯤ ꯀꯗꯥꯏ? ꯀꯗꯥꯏꯗꯒꯤ ꯉꯥꯔꯧꯅꯣ? ꯉꯥꯔꯤ ꯐꯥꯎꯕ ꯊꯛꯅꯤꯡꯉꯥꯏ ꯂꯩꯇꯕ ꯀꯥꯟꯁꯤꯗ ꯑꯍꯥꯎꯕ ꯆꯥꯅꯤꯡꯂꯕꯗꯤꯅꯦ ꯊꯕꯛꯁꯨ ꯈꯔ ꯁꯨ꯫ ꯆꯥꯎꯔꯦꯜꯗꯨ ꯋꯥ ꯃꯈꯥ ꯇꯥꯔꯛꯈꯤꯗ꯭ꯔꯦ꯫ ꯆꯥꯛꯇꯨ ꯇꯨꯃꯤꯟꯅ ꯆꯥꯈ꯭ꯔꯦ꯫ ꯆꯥꯎꯔꯦꯜ ꯆꯥꯛꯇꯨ ꯁꯤꯠ ꯅꯥꯟꯅ ꯆꯥꯗꯨꯅ ꯍꯧꯒꯠꯈ꯭ꯔꯦ꯫ ꯂꯩꯃꯁꯨ ꯂꯨꯀꯥꯛ ꯆꯒꯨꯝ ꯑꯗꯨ ꯁꯦꯡꯂꯝꯂꯒ ꯇꯨꯝꯕ ꯆꯪꯂꯛꯏ꯫ ꯆꯥꯎꯔꯦꯜꯗꯤ ꯅꯥꯈꯣꯛꯇꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯅꯅꯦ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯇꯨꯝꯕ ꯉꯝꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯂꯩꯃ ꯇꯨꯝꯅꯅꯕ ꯇꯧꯔꯝꯃꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯈꯨꯜꯒꯤ ꯅꯨꯄꯥ ꯈꯔ ꯆꯥꯎꯔꯦꯜꯕꯨ ꯎꯅꯕ ꯆꯥꯎꯔꯦꯜꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯍꯜ ꯈꯔ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃꯅ ꯃꯗꯨꯒꯤ ꯃꯤꯗꯨꯕꯨ ꯍꯧꯒꯠꯂꯝꯈꯤꯗꯧ ꯃꯥꯟꯗꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯅꯨꯄꯥ ꯑꯃꯅ ꯃꯥꯗꯤ ꯅꯨꯃꯤꯠ ꯆꯨꯞꯄ ꯇꯨꯝꯃꯒꯇ ꯂꯩꯔꯕꯗꯨꯗꯤ ꯑꯩꯈꯣꯏꯅ ꯃꯥ ꯍꯧꯕ ꯂꯥꯛꯂꯤꯕꯁꯦ ꯌꯥꯔꯛꯀꯗꯕꯗꯤ ꯃꯥꯟꯗꯦꯗ꯫ ꯃꯗꯨꯒꯤ ꯅꯨꯄꯥꯗꯣ ꯌꯥꯝ ꯇꯟꯕꯅꯤꯅꯦ꯫ ꯑꯁꯨꯝꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯄꯅ ꯆꯥꯎꯔꯦꯜꯒꯤ ꯃꯌꯨꯝ ꯌꯧꯔꯝꯃꯤ꯫ ꯂꯩꯃ ꯃꯥꯡꯒꯣꯟꯗ ꯏꯟꯁꯥꯡ ꯃꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯃꯅ ꯂꯩꯃ ꯆꯥꯎꯔꯦꯜꯕꯨ ꯍꯧꯒꯠꯈ꯭ꯔꯕ꯭ꯔꯣ? ꯍꯧꯒꯠꯇ꯭ꯔꯤꯌꯦ꯫ ꯇꯥꯗ ꯍꯣꯏ ꯃꯌꯥꯝ ꯂꯥꯛꯄꯤꯔꯤ꯫ ꯅꯆꯜ ꯐꯤꯗꯥ ꯂꯧꯊꯣꯛꯆꯔꯨꯒꯦ ꯉꯥꯏꯍꯥꯛꯇ ꯂꯩꯕꯤꯔꯝꯃꯣ꯫ ꯌꯥꯔꯦ ꯂꯧꯊꯣꯛꯂꯨꯔꯅꯨ꯫ ꯑꯗꯣ ꯆꯥꯎꯔꯦꯜꯗꯣ ꯑꯃꯨꯛꯇ ꯍꯧꯗꯣꯔꯛꯑꯣ꯫ ꯍꯣꯏ ꯗꯥꯗꯥ ꯅꯆꯜ ꯍꯧꯗꯣꯛꯆꯔꯛꯀꯦ꯫ ꯂꯩꯃꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯅꯨꯄꯥꯁꯤꯡ ꯑꯗꯨꯁꯨ ꯆꯥꯎꯔꯦꯜ ꯊꯣꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯃ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯇꯥꯕ꯭ꯔꯣ? ꯑꯃꯨꯛꯇ ꯍꯧꯒꯠꯂꯣ꯫ ꯃꯄꯥꯟꯗ ꯇꯥꯗ ꯍꯣꯏ ꯃꯌꯥꯝ ꯂꯥꯛꯏꯌꯦ꯫ ꯆꯥꯎꯔꯦꯜꯗꯨ ꯃꯃꯤꯠ ꯄꯥꯡꯅꯤꯡꯗ ꯄꯥꯡꯂꯛꯏ꯫ ꯀꯩꯗꯧꯕ ꯂꯥꯛꯏꯖꯥꯠꯅꯣ ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ? ꯊꯣꯔꯛꯑꯒꯦ ꯍꯥꯏꯔꯝꯃꯣ꯫ ꯂꯩꯃꯁꯨ ꯊꯣꯛꯈ꯭ꯔꯦ꯫ ꯇꯥꯗ ꯊꯣꯔꯛꯂꯒꯦ ꯍꯥꯏꯌꯦ ꯉꯥꯏꯍꯥꯛ ꯉꯥꯏꯕꯤꯔꯣ꯫ ꯍꯣꯏ꯫ ꯆꯥꯎꯔꯦꯜ ꯏꯃꯨꯡꯗꯒꯤ ꯃꯀꯣꯛ ꯃꯔꯣꯏ ꯏꯆꯥꯎ ꯆꯥꯎꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯈꯨꯠꯇꯨꯅ ꯃꯀꯣꯛ ꯑꯗꯨ ꯍꯣꯠꯇꯨꯅ ꯏꯕꯥꯏ ꯍꯣꯏ ꯃꯌꯥꯝ ꯂꯥꯛꯄꯕꯨ ꯀꯔꯤ ꯂꯩꯔꯕꯒꯦ? ꯆꯥꯎꯔꯦꯜ ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ꯫ ꯑꯩꯈꯣꯏ ꯈꯔ ꯎꯃꯪꯗ ꯎ ꯌꯥꯟꯕ ꯆꯠꯀꯗꯕ ꯑꯗꯨꯗ ꯃꯤ ꯈꯔ ꯋꯥꯠꯂꯕ ꯅꯪꯕꯨ ꯍꯧꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤꯅꯦꯍꯦ꯫ ꯆꯥꯎꯔꯦꯜ ꯇꯟꯅ ꯑꯗꯨꯒꯤ ꯑꯣꯏꯔꯗꯤ ꯏꯕꯥꯏ ꯑꯩ ꯁꯪꯗꯧ ꯃꯥꯟꯗꯦ꯫ ꯀꯔꯤꯒꯤ ꯁꯪꯉꯣꯏꯗꯣꯏꯅꯣ ꯍꯥꯏꯔꯤꯁꯤꯕꯣ? ꯅꯪꯕꯨ ꯀꯔꯤ ꯊꯕꯛ ꯂꯩꯒꯦꯅꯦ? ꯏꯕꯥꯏ ꯑꯩꯁꯦ ꯌꯨꯝ ꯁꯥꯕ ꯆꯠꯂꯤ꯫ ꯌꯨꯝꯕꯨꯅ ꯌꯨꯝ ꯈꯔ ꯊꯨꯅ ꯂꯣꯏꯁꯤꯜꯂꯣꯅ ꯍꯥꯏꯕ ꯑꯗꯨꯒꯤ ꯂꯣꯏꯁꯤꯟꯅꯕ ꯀꯟꯅ ꯂꯥꯛꯅꯔꯤꯌꯦ꯫ ꯂꯩꯃ ꯃꯊꯟꯇ ꯈꯜꯂꯦ꯫ ꯀꯌꯥꯗ ꯃꯆꯤꯟ ꯊꯤꯔꯤꯕꯅꯣ ꯌꯦꯡꯉꯨꯅꯦꯍꯦ꯫ ꯐꯔꯦ ꯅꯪ ꯁꯪꯗ꯭ꯔꯕꯗꯤ ꯑꯇꯣꯞꯄ ꯑꯃ ꯍꯥꯏꯔꯒꯦ꯫ ꯑꯗꯨꯗꯤ ꯏꯕꯥꯏ ꯍꯣꯏ ꯑꯃꯨꯛ ꯆꯠꯅꯅꯕ ꯇꯧꯔꯒꯦ꯫ ꯍꯣꯏ ꯏꯕꯥꯏ꯫ ꯅꯨꯄꯥꯁꯤꯡ ꯑꯗꯨꯁꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯩꯃꯅ ꯀꯔꯤꯒꯤꯅꯣ ꯅꯨꯄꯥ ꯅꯪꯅ ꯇꯥꯗ ꯍꯣꯏꯗ ꯑꯣꯏꯗꯕ ꯉꯥꯡꯂꯤꯗꯨꯕꯣ? ꯇꯁꯦꯡꯅ ꯎ ꯌꯥꯟꯕ ꯆꯠꯄꯗꯨ ꯑꯩ ꯇꯜꯂꯤ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ? ꯇꯟꯈ꯭ꯔꯕ ꯅꯪꯅ ꯌꯨꯝ ꯁꯥꯕ ꯆꯠꯂꯦ ꯍꯥꯏꯗꯨꯕꯨ ꯀꯅꯥꯅꯕꯨ ꯊꯥꯖꯔꯝꯗꯣꯏꯅꯣ? ꯍꯩ ꯅꯨꯄꯤ ꯅꯪꯅ ꯈꯪꯕ ꯅꯠꯇꯦꯅꯦꯍꯦ꯫ ꯍꯣꯔꯦꯟ ꯆꯥꯛ ꯂꯣꯏꯔꯒ ꯍꯧꯗꯣꯔꯛꯑꯣ꯫ ꯆꯥꯛ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯗꯤꯅꯦ ꯍꯧꯗꯣꯔꯛꯀꯅꯨ꯫ ꯑꯩ ꯎꯅꯕ ꯃꯤ ꯂꯥꯛꯂꯕꯁꯨ ꯂꯩꯇꯦ ꯍꯥꯏꯈꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯥꯎꯔꯦꯜꯗꯣ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯂꯩꯃ ꯃꯥꯒꯤ ꯅꯨꯄꯥꯅ ꯆꯪꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯑꯩꯕꯨ ꯀꯔꯤꯅꯨꯡꯒꯤ ꯃꯁꯤꯒꯤ ꯅꯨꯄꯥ ꯀꯊꯟ ꯑꯁꯤꯗ ꯌꯨꯝ ꯄꯥꯟꯖꯔꯨꯕꯅꯣ? ꯂꯩꯃ ꯑꯗꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯃꯧ ꯈꯔ ꯂꯥꯛꯂꯝꯃꯤ꯫ ꯃꯧ ꯑꯃꯅ ꯂꯩꯃ ꯉꯔꯥꯡ ꯅꯣꯡ ꯆꯨꯈꯤꯕꯒꯤ ꯇꯨꯔꯦꯜꯗ ꯉꯥ ꯌꯥꯝꯅ ꯑꯣꯜꯂꯦ ꯍꯥꯏ꯫ ꯃꯤꯁꯨ ꯌꯥꯝꯅ ꯐꯥꯅꯍꯧꯋꯦ ꯍꯥꯏ꯫ ꯑꯩꯈꯣꯏꯁꯨ ꯍꯣꯔꯦꯟ ꯉꯥꯔꯧ ꯑꯣꯏꯅꯅꯕ ꯉꯥ ꯈꯔ ꯐꯥꯔꯨꯁꯤꯗꯅ꯫ ꯍꯣꯏ ꯏꯆꯦ ꯐꯥꯔꯨꯁꯦ꯫ ꯂꯣꯏꯁꯤꯜꯂꯨꯔꯣꯀꯣ ꯃꯤꯅ ꯂꯣꯏꯅ ꯐꯥꯗꯣꯛꯂꯝꯕ ꯇꯥꯔꯦ꯫ ꯂꯩꯃꯁꯨ ꯂꯩꯀꯥꯏ ꯃꯧ ꯈꯔ ꯇꯨꯔꯦꯜꯗ ꯉꯥ ꯐꯥꯕ ꯆꯠꯂꯝꯃꯤ꯫ ꯇꯨꯔꯦꯜ ꯌꯧꯔꯗꯨꯅ ꯃꯥꯒꯤ ꯊꯣꯛꯄ ꯉꯥ ꯐꯥꯅꯔꯝꯃꯤ꯫ ꯂꯩꯃꯁꯨ ꯃꯥꯅ ꯃꯤꯠꯅ ꯎꯕ ꯉꯥꯁꯤꯡ ꯑꯗꯨ ꯐꯥꯔꯝꯃꯤ꯫ ꯇꯨꯡꯒꯣꯜ ꯑꯗꯨ ꯉꯥꯁꯨ ꯐꯅ ꯌꯥꯝꯅ ꯌꯥꯎꯔꯦ꯫ ꯂꯩꯃ ꯃꯥꯒ ꯂꯥꯛꯃꯤꯟꯅꯕ ꯂꯩꯀꯥꯏꯒꯤ ꯃꯧ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯆꯦ ꯑꯩ ꯈꯔ ꯍꯥꯜꯂꯝꯂꯒꯦ ꯆꯥꯛꯁꯨ ꯊꯣꯡꯉꯝꯗ꯭ꯔꯤ꯫
ꯅꯪꯕꯨ ꯉꯥ ꯀꯌꯥꯝ ꯐꯥꯔꯒꯦ? ꯈꯔꯗꯤ ꯐꯥꯔꯦ ꯏꯆꯦ. ꯐꯔꯦ ꯐꯔꯦ, ꯅꯪ ꯀꯥꯔꯝꯃꯣ. ꯏꯆꯦ ꯍꯣꯏꯁꯨꯅꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯥꯔꯛꯂꯒꯦ. ꯍꯣꯏ ꯏꯆꯦ. ꯂꯩꯃꯗꯨ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ. ꯃꯥꯅ ꯃꯌꯨꯝ ꯂꯥꯛꯄꯗ ꯆꯥꯛꯅꯤꯕ ꯑꯍꯜ ꯑꯃ ꯂꯩꯔꯝꯃꯤ. ꯆꯥꯛꯅꯤꯕ ꯑꯍꯜ ꯑꯗꯨ ꯐꯤꯕꯝ ꯌꯥꯝꯅ ꯀꯥꯏꯔꯝꯃꯤ. ꯃꯤꯅ ꯍꯦꯛ ꯌꯦꯡꯕꯗ ꯍꯪꯒꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ. ꯆꯥꯛꯅꯤꯕ ꯑꯍꯜ ꯑꯗꯨꯅ ꯂꯩꯃꯕꯨ ꯎꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯏꯆꯥꯅꯨꯄꯤ, ꯆꯥꯕ ꯌꯥꯕ ꯌꯥꯎꯔꯛꯂꯕꯗꯤ ꯈꯖꯤꯛꯇ ꯄꯤꯔꯝꯃꯨ. ꯏꯄꯥꯁꯦ ꯅꯨꯃꯤꯠ 4ꯅꯤ ꯁꯨꯔꯦ ꯄꯨꯛꯁꯤꯗ ꯆꯥꯛ ꯃꯔꯨ ꯑꯃꯠꯇ ꯇꯥꯔꯛꯇ꯭ꯔꯤꯕꯁꯦ. ꯂꯩꯃ ꯑꯍꯜ ꯑꯗꯨꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ. ꯕꯥꯕꯥ, ꯆꯥꯕ ꯌꯥꯕꯗꯤ ꯑꯝꯇ ꯌꯥꯎꯔꯛꯇ꯭ꯔꯦ. ꯑꯗꯣ ꯕꯥꯕꯥ, ꯑꯩꯈꯣꯏ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯦ. ꯌꯨꯝꯗ ꯆꯠꯂꯒ ꯆꯥꯛ ꯊꯣꯡꯂꯒ ꯆꯥꯔꯁꯤ. ꯂꯩꯃꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯆꯥꯛꯅꯤꯕ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯌꯥꯔꯝꯃꯤ. ꯂꯩꯃꯒ ꯆꯥꯛꯅꯤꯕ ꯑꯍꯜ ꯑꯗꯨꯒ ꯂꯥꯛꯃꯤꯟꯅꯔꯝꯃꯤ. ꯂꯩꯃꯅ, ꯕꯥꯕꯥ, ꯁꯤꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕꯤꯔꯝꯃꯣ. ꯅꯆꯥ ꯆꯥꯛ ꯊꯨꯅ ꯊꯣꯡꯂꯛꯀꯦ. ꯍꯣꯏ ꯍꯣꯏ ꯍꯣꯏ, ꯏꯄꯥ ꯃꯥꯡꯒꯣꯟ ꯑꯁꯤꯗ ꯄꯣꯊꯥꯔꯝꯂꯒꯦ. ꯂꯩꯃꯁꯨ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯆꯥꯛ ꯊꯣꯡꯕ ꯍꯧꯈꯤ. ꯂꯩꯃ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯗꯨꯅ ꯆꯥꯛꯅꯤꯕ ꯑꯍꯜ ꯑꯗꯨꯕꯨ ꯍꯥꯟꯅ ꯆꯥꯛ ꯄꯤꯖꯔꯝꯃꯤ. ꯆꯥꯛꯅꯤꯕ ꯑꯍꯜ ꯑꯗꯨꯁꯨ ꯆꯥꯛꯇꯣ ꯍꯥꯎꯅ ꯆꯥꯔꯝꯃꯤ. ꯕꯥꯕꯥ, ꯆꯥꯛ ꯈꯔꯒ ꯍꯥꯞꯄꯛꯈꯤꯒꯦ. ꯌꯥꯔꯦ ꯌꯥꯔꯦ ꯏꯆꯥꯅꯨꯄꯤ, ꯄꯥꯕ ꯑꯣꯛꯂꯦ. ꯆꯥꯗꯕꯒꯤ ꯁꯤꯔꯒꯗꯕ ꯑꯩꯕꯨ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕꯤ ꯏꯆꯥꯅꯨꯄꯤ ꯅꯪ ꯑꯩꯕꯨ ꯀꯟꯕꯤꯔꯦ. ꯏꯆꯥꯒꯤ ꯂꯃꯟꯁꯦ ꯄꯥꯕꯗ ꯇꯣꯜꯂꯕꯅꯤ. ꯕꯥꯕꯥ, ꯀꯔꯤꯒꯤ ꯂꯃꯟꯅꯣ? ꯑꯗꯣ ꯏꯆꯥꯅꯨꯄꯤ, ꯅꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ? ꯕꯥꯕꯥ, ꯑꯩꯒ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒ ꯂꯩꯌꯦ. ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯗꯤ ꯎꯗꯦ. ꯊꯕꯛ ꯆꯠꯈꯤꯕ꯭ꯔꯥ? ꯆꯠꯇꯦꯗ ꯕꯥꯕꯥ. ꯂꯩꯃ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯆꯥꯛꯅꯤꯕ ꯑꯗꯨꯗ ꯂꯤꯔꯝꯃꯤ. ꯆꯥꯛꯅꯤꯕ ꯑꯍꯜ ꯑꯗꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ, ꯏꯆꯥꯅꯨꯄꯤ, ꯑꯗꯨꯒꯤ ꯑꯣꯏꯔꯕꯗꯤ ꯅꯪ ꯀꯔꯤꯁꯨ ꯋꯥꯒꯅꯨ. ꯃꯥꯒꯤ ꯃꯁꯥꯗ ꯑꯇꯟꯕꯒꯤ ꯂꯥꯏ ꯑꯃ ꯌꯥꯎꯔꯤꯕꯗꯣ ꯏꯄꯥ ꯇꯥꯟꯊꯣꯛꯀꯦ. ꯄꯥꯕꯁꯦ ꯃꯥꯏꯕꯔꯣ? ꯅꯠꯇꯦ, ꯏꯄꯥꯁꯦ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯇꯣꯝꯕ ꯍꯥꯏꯕꯗꯣ ꯄꯥꯕꯅꯤ. ꯑꯍꯜ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯃ ꯌꯥꯝꯅ ꯉꯛꯂꯝꯃꯤ. ꯑꯗꯨꯒ ꯄꯥꯕ, ꯐꯤꯕꯝ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯑꯣꯏꯈ꯭ꯔꯤꯕꯅꯣ? ꯏꯆꯥꯅꯨꯄꯤ, ꯏꯄꯥꯒꯤ ꯐꯤꯕꯝ ꯑꯁꯦ ꯐꯠꯇ꯭ꯔꯕ ꯍꯤꯡꯆꯥꯕ ꯑꯃꯅ ꯑꯣꯏꯍꯟꯈꯤꯕꯅꯤ. ꯑꯁꯨꯝꯅ ꯃꯤꯇ꯭ꯔꯪ ꯍꯩꯕ ꯇꯣꯝꯕꯅ ꯂꯩꯃꯗ ꯋꯥ ꯈꯔ ꯁꯤꯟꯅꯔꯝꯃꯤ ꯑꯗꯨꯒ ꯆꯠꯈꯤ. ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ. ꯆꯥꯎꯔꯦꯜꯅ ꯀꯟꯅ ꯇꯨꯝꯂꯤꯉꯩ ꯂꯥꯏꯃꯨ ꯑꯃ ꯆꯥꯎꯔꯦꯜꯅ ꯇꯨꯝꯂꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯄꯥꯏꯁꯤꯜꯂꯛꯏ. ꯂꯥꯏꯃꯨ ꯑꯗꯨ ꯈꯣꯟꯖꯦꯜ ꯆꯥꯎꯔꯞ ꯇꯧꯅ, ꯆꯥꯎꯔꯦꯜ, ꯆꯥꯎꯔꯦꯜ, ꯍꯧꯒꯠꯂꯨ. ꯆꯥꯎꯔꯦꯜꯁꯨ ꯃꯥꯒꯤ ꯃꯤꯡ ꯀꯧꯗꯨꯅ ꯍꯧꯗꯣꯔꯛꯄ ꯑꯗꯨꯗ ꯃꯃꯤꯠꯇꯨ ꯈꯪꯄꯥꯡ ꯄꯥꯡꯂꯛꯏ. ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯂꯥꯏꯃꯨ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯆꯥꯎꯔꯦꯜ ꯌꯥꯝꯅ ꯀꯤꯔꯝꯃꯤ. ꯂꯥꯏꯃꯨ ꯑꯗꯨ ꯅꯣꯛꯂꯗꯨꯅ, ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤꯒꯤ ꯃꯔꯝ ꯅꯪ ꯈꯪꯂꯕ꯭ꯔꯥ? ꯍꯦ ꯂꯥꯏꯃꯨ, ꯀꯔꯤꯒꯤ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯣ? ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯦ ꯅꯪꯒꯤ ꯊꯋꯥꯏ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ. ꯀꯔꯤ? ꯑꯩꯒꯤ ꯊꯋꯥꯏ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯕ? ꯂꯥꯏꯃꯨꯁꯤꯡꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯀꯣꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯇꯟꯕ ꯇꯥꯏꯕꯪ ꯃꯤ ꯑꯃꯒꯤ ꯊꯋꯥꯏ ꯂꯧꯗꯨꯅ ꯄꯨꯔꯛꯅꯕ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯇꯟꯕ ꯃꯤ ꯊꯤꯔꯨꯕꯗ ꯅꯪ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ. ꯆꯥꯎꯔꯦꯜ ꯀꯞꯇꯨꯅ, ꯂꯥꯏꯃꯨ, ꯅꯍꯥꯛꯅ ꯑꯩꯕꯨ ꯑꯃꯨꯛꯇ ꯅꯨꯡꯁꯤꯕꯤꯌꯨ. ꯑꯩ ꯁꯤꯅꯤꯡꯗ꯭ꯔꯤꯌꯦ. ꯑꯩꯕꯨ ꯊꯝꯕꯤꯔꯝꯃꯣ. ꯌꯥꯔꯣꯏ. ꯅꯍꯥꯛꯇꯤ ꯑꯩꯒ ꯂꯣꯏꯅꯗꯨꯅ ꯑꯁꯤ ꯂꯝꯗ ꯆꯠꯂꯗꯕꯅꯤ. ꯅꯪꯗꯤ ꯁꯤꯔꯕꯁꯨ ꯌꯥꯔꯕ ꯇꯥꯏꯕꯪ ꯃꯤꯅꯤ. ꯑꯗꯨꯅ ꯑꯩꯅ ꯅꯪꯕꯨ ꯄꯨꯗꯨꯅ ꯑꯁꯤ ꯂꯝꯗ ꯆꯠꯂꯒꯅꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯃꯨ ꯑꯗꯨꯅ ꯆꯥꯎꯔꯦꯜꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯤꯡꯂꯝꯃꯤ. ꯆꯥꯎꯔꯦꯜꯁꯨ ꯀꯥꯡꯊꯣꯜ ꯑꯗꯨꯗ ꯌꯥꯟꯗꯨꯅ, ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯔꯝꯃꯣ. ꯑꯩ ꯉꯁꯤꯗꯒꯤ ꯊꯕꯛ ꯁꯨꯔꯒꯦ. ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯔꯝꯃꯣ. ꯂꯥꯏꯃꯨ ꯑꯗꯨ ꯆꯥꯎꯔꯦꯜꯒꯤ ꯃꯈꯨꯠꯇ ꯊꯥꯗꯣꯛꯇꯨꯅ, ꯐꯔꯦ, ꯉꯁꯤꯒꯤꯗꯤ ꯅꯪꯕꯨ ꯊꯥꯗꯣꯛꯄꯤꯔꯒꯦ. ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯊꯕꯛ ꯁꯨꯒꯅꯤ ꯍꯥꯏꯔꯒ ꯁꯨꯗ꯭ꯔꯕꯗꯤ ꯑꯩ ꯑꯃꯨꯛ ꯅꯪꯒꯤ ꯊꯋꯥꯏ ꯂꯧꯕ ꯂꯥꯛꯀꯅꯤ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯏꯃꯨ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯪꯍꯧꯗꯅ ꯃꯥꯡꯈꯤꯔꯝꯃꯤ. ꯇꯣꯝꯄꯣꯛ ꯁꯣꯔꯗꯨ ꯆꯅꯤꯡ ꯇꯥꯅ ꯍꯣꯟꯗꯣꯛꯂꯝꯃꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯆꯥꯎꯔꯦꯜ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯃꯅ ꯍꯧꯒꯠꯇ꯭ꯔꯤꯉꯩꯗ ꯃꯥꯅ ꯍꯥꯟꯅ ꯍꯧꯒꯠꯇꯨꯅ ꯏꯪꯈꯣꯜ ꯑꯗꯨ ꯂꯩꯕꯥꯛ ꯇꯧꯔꯝꯃꯤ. ꯃꯆꯤꯟꯗꯁꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ. ꯑꯩꯗꯤ ꯅꯍꯥꯟ ꯃꯈꯩ ꯈꯪꯗꯦ. ꯊꯕꯛ ꯁꯨꯕꯁꯤꯗꯤ ꯌꯥꯝ ꯋꯥꯕ ꯖꯥꯠꯅꯤꯗꯅ. ꯑꯁꯨꯝꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨ ꯇꯧꯔꯝꯃꯤ. ꯂꯩꯃꯁꯨ ꯃꯥꯅ ꯍꯧꯒꯠꯂꯛꯄꯗ ꯃꯄꯨꯔꯣꯏꯕ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ.
ꯀꯔꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯕꯅꯣꯅꯦ ꯃꯗꯨꯒꯤ ꯅꯨꯄꯥꯗꯨꯅ? ꯂꯩꯃ ꯍꯧꯒꯠꯇꯨꯅ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯊꯤꯔꯝꯃꯤ꯫ ꯏꯪꯈꯣꯜꯗ ꯂꯩꯕꯥꯛ ꯇꯧꯗꯨꯅ ꯂꯩꯔꯤꯕꯗꯨ ꯂꯩꯃꯅ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯂꯩꯃ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯂꯩꯃ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ, "ꯅꯨꯄꯥ, ꯀꯔꯤꯅꯣ ꯇꯧꯕꯤꯔꯝꯂꯤꯁꯤꯕꯣ?" ꯆꯥꯎꯔꯦꯜ ꯂꯩꯕꯥꯛꯇꯨ ꯇꯧꯅ ꯇꯧꯅ, "ꯂꯩꯕꯥꯛ ꯇꯧꯔꯤꯕꯁꯤ ꯎꯗ꯭ꯔꯅꯦ ꯅꯨꯄꯤ ꯅꯪꯕꯣ? ꯉꯁꯤ ꯌꯥꯝ ꯊꯥꯖꯗꯅ ꯌꯣꯄꯥꯛꯀ ꯄꯥꯏꯔꯒ ꯏꯪꯈꯣꯜꯒꯤ ꯂꯩꯕꯥꯛꯀ ꯇꯧꯔꯝꯃꯤꯁꯤ ꯎꯕꯗꯅꯦ ꯑꯩꯗꯤ ꯉꯛꯄꯅꯕꯨ ꯂꯣꯏꯔꯦ꯫ ꯁꯤꯗꯒꯤꯗꯤ ꯑꯩꯁꯨ ꯊꯕꯛ ꯁꯨꯗꯨꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯂꯗꯣꯏꯅꯤ꯫ ꯅꯨꯄꯥ, ꯅꯪ ꯋꯥꯅꯤꯌꯦ, ꯊꯕꯛꯇꯣ ꯑꯩ ꯑꯗꯨꯝ ꯁꯨꯒꯦ꯫ ꯅꯨꯄꯥ, ꯅꯪꯕꯨ ꯇꯨꯝꯅꯤꯡꯗ꯭ꯔꯤꯕꯣ? ꯀꯗꯥꯏ, ꯌꯣꯝꯄꯥꯛꯇꯣ ꯄꯤꯔꯛꯑꯣꯁꯦ, ꯑꯩ ꯇꯧꯒꯦꯕ, ꯅꯪ ꯇꯨꯝꯂꯨꯔꯣ꯫ ꯑꯩ ꯑꯗꯨꯝ ꯇꯧꯔꯒꯦ, ꯅꯪ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯁꯤꯟꯖꯔꯨꯔꯣ꯫ ꯂꯩꯃ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ, "ꯅꯨꯄꯥ, ꯅꯪꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯨꯔꯒꯦ" ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯩꯃꯁꯨ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯂꯩꯃ ꯃꯄꯨꯔꯣꯏꯕꯒꯤ ꯑꯍꯣꯡꯕ ꯑꯁꯤ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯥꯎꯔꯦꯜ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯊꯕꯛ ꯌꯥꯝꯅ ꯀꯟꯅ ꯁꯨꯔꯝꯃꯤ꯫ ꯏꯪꯈꯣꯜ ꯑꯗꯨꯁꯨ ꯏꯟꯁꯥꯡ ꯅꯥꯄꯤꯅ ꯄꯨꯡꯁꯪ ꯁꯪꯂꯝꯃꯤ꯫ ꯆꯥꯎꯔꯦꯜꯅ ꯊꯕꯛ ꯁꯨꯔꯛꯄꯁꯤ ꯎꯕꯗ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯉꯛꯅꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯆꯥꯎꯔꯦꯜ ꯊꯕꯛ ꯁꯨꯕ ꯀꯟꯕꯗ ꯃꯤ ꯃꯈꯩꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯏꯃꯨꯡꯁꯨ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯇꯨꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯂꯩꯃꯅ, "ꯅꯨꯄꯥ, ꯅꯪꯅ ꯍꯟꯗꯛ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡ ꯑꯁꯤ ꯎꯕꯗꯅꯦ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏ꯫ ꯅꯨꯄꯤ, ꯁꯤꯗꯒꯤꯗꯤ ꯑꯩꯅ ꯅꯪꯕꯨ ꯑꯃꯨꯛ ꯍꯟꯅ ꯋꯥꯍꯜꯂꯔꯣꯏ꯫ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯏꯃꯨꯡ ꯄꯨꯅꯅꯕ ꯍꯣꯠꯅꯕꯗ ꯅꯪꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯋꯥꯔꯝꯒꯗꯒꯦ ꯍꯥꯏꯕꯗꯣ ꯑꯩ ꯍꯧꯖꯤꯛꯇꯤ ꯈꯪꯂꯦ꯫ ꯑꯗꯣ ꯅꯨꯄꯥ, ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯑꯉꯥꯡ ꯑꯃꯠꯇ ꯌꯥꯎꯖꯔꯕꯗꯤ ꯅꯨꯡꯉꯥꯏꯒꯗꯕꯅꯤ꯫ ꯑꯩꯈꯣꯏ ꯑꯅꯤꯅ ꯏꯆꯥ ꯌꯥꯎꯅꯤꯡꯉꯤ ꯍꯥꯏꯗꯨꯅꯁꯨ ꯀꯔꯤ ꯎꯄꯥꯏ ꯂꯩꯔꯤ? ꯏꯁꯣꯔ ꯃꯥꯅ ꯇꯝꯕꯤꯔꯝꯗ꯭ꯔꯒꯕꯣ? ꯅꯨꯄꯤ, ꯀꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯈꯜꯂꯨꯔꯒꯅꯨ꯫ ꯑꯗꯣ ꯅꯨꯄꯥ, ꯑꯋꯥꯡꯒꯤ ꯏꯆꯦ ꯇꯣꯝꯕꯤꯅ ꯍꯥꯏꯕꯗꯣ ꯑꯃꯥꯏꯕꯤ ꯊꯝꯕꯥꯜꯗ ꯑꯃꯨꯛꯇꯪ ꯌꯦꯡꯊꯣꯛꯑꯣ ꯍꯥꯏꯔꯛꯏ꯫ ꯍꯌꯦꯡꯁꯦ ꯅꯨꯃꯤꯠꯁꯨ ꯐꯩ, ꯑꯃꯥꯏꯕꯤ ꯊꯝꯕꯥꯜꯒꯤ ꯌꯨꯝꯗ ꯑꯃꯨꯛꯇꯪ ꯆꯠꯂꯒ ꯌꯦꯡꯂꯨꯁꯤꯗꯣ ꯅꯨꯄꯥ꯫ ꯍꯣꯏ ꯍꯣꯏ, ꯆꯠꯁꯤ꯫ ꯑꯗꯣ ꯇꯨꯝꯅꯅꯕ ꯇꯧꯔꯁꯤ, ꯍꯌꯦꯡꯗꯤ ꯂꯧꯕꯨꯛꯇꯁꯨ ꯆꯠꯀꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯄꯣꯊꯥꯔꯝꯃꯤ꯫ ꯅꯣꯡꯁꯨ ꯉꯥꯜꯂꯛꯂꯦ꯫ ꯆꯥꯎꯔꯦꯜꯒ ꯂꯩꯃꯒ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯑꯃꯥꯏꯕꯤ ꯊꯝꯕꯥꯜꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯃꯥꯏꯕꯤ ꯊꯝꯕꯥꯜ ꯌꯥꯝꯅ ꯍꯩꯕꯤ ꯑꯃꯥꯏꯕꯤ ꯑꯃꯅꯤ꯫ ꯂꯥꯏ ꯇꯤꯟꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯈꯪꯂꯝꯃꯤ꯫ ꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯌꯦꯡꯕ ꯂꯥꯛꯂꯝꯃꯤ꯫ ꯂꯩꯃꯒ ꯆꯥꯎꯔꯦꯜꯒꯁꯨ ꯑꯃꯥꯏꯕꯤ ꯊꯝꯕꯥꯜꯒꯤ ꯃꯌꯨꯝ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯤ ꯈꯔꯁꯨ ꯍꯥꯟꯅ ꯂꯥꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯌꯥꯝꯅ ꯐꯝꯂꯤꯕ ꯑꯗꯨꯗ ꯐꯝꯂꯝꯃꯤ꯫ ꯑꯃꯥꯏꯕꯤ ꯊꯝꯕꯥꯜꯁꯨ ꯊꯣꯛꯂꯛꯇꯨꯅ ꯌꯦꯡꯕ ꯍꯧꯔꯝꯃꯤ꯫ ꯃꯌꯥꯝꯗꯨ ꯌꯦꯡꯕ ꯂꯣꯏꯗꯨꯅ ꯆꯠꯅꯈ꯭ꯔꯦ꯫ ꯂꯩꯃꯒ ꯆꯥꯎꯔꯦꯜꯒꯁꯨ ꯌꯦꯡꯅꯅꯕ ꯆꯪꯂꯛꯏ꯫ "ꯀꯔꯥꯏ, ꯅꯈꯨꯠꯇꯣ ꯄꯤꯔꯛꯑꯣ." ꯑꯃꯥꯏꯕꯤ ꯊꯝꯕꯥꯜꯅ ꯂꯩꯃꯒ ꯆꯥꯎꯔꯦꯜꯒꯒꯤ ꯃꯈꯨꯠꯇꯨ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯃꯥꯏꯕꯤ ꯊꯝꯕꯥꯜꯁꯨ ꯈꯪꯂꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯒꯤ ꯑꯋꯥꯕꯗꯨ꯫ ꯑꯃꯥꯏꯕꯤ ꯊꯝꯕꯥꯜꯅ, "ꯏꯆꯥ ꯑꯅꯤ, ꯅꯈꯣꯏ ꯑꯅꯤꯅ ꯑꯋꯥꯕꯁꯦ ꯇꯥꯏꯕꯪ ꯃꯄꯨ ꯃꯍꯥꯛꯅ ꯎꯕꯤꯔꯦꯅꯦꯍꯦ꯫ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗ ꯅꯈꯣꯏ ꯑꯅꯤꯒꯤꯁꯨ ꯅꯆꯥ ꯁꯣꯏꯗꯅ ꯐꯪꯂꯒꯅꯤ." ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯃꯒ ꯆꯥꯎꯔꯦꯜꯒꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯂꯩꯃ ꯍꯔꯥꯎꯅ, "ꯏꯃꯥ ꯃꯥꯏꯕꯤ, ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ꯫ ꯏꯃꯥꯒꯤ ꯕꯣꯔꯗꯒꯤ ꯑꯩꯈꯣꯏ ꯏꯃꯤꯠꯇ ꯏꯆꯥ ꯎꯕ ꯐꯪꯕ ꯉꯝꯕ ꯑꯣꯏꯖꯔꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕꯤ ꯊꯝꯕꯥꯜꯗ ꯈꯨꯔꯨꯝꯂꯝꯃꯤ꯫ ꯂꯩꯃꯒ ꯆꯥꯎꯔꯦꯜꯒꯁꯨ ꯑꯃꯥꯏꯕꯤ ꯊꯝꯕꯥꯜꯗ ꯑꯉꯝꯕ ꯁꯦꯜ ꯈꯔ ꯀꯠꯂꯝꯂꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯆꯥꯎꯔꯦꯜꯅ, "ꯅꯨꯄꯤ, ꯑꯩꯅ ꯉꯔꯥꯡ ꯎꯃꯪꯗ ꯎ ꯌꯥꯜꯂꯒ ꯊꯅꯝꯕꯗꯣ ꯑꯃꯨꯛꯇ ꯆꯤꯡꯂꯨꯈꯤꯒꯦ, ꯅꯠꯇ꯭ꯔꯕꯗꯤ ꯃꯤꯅ ꯑꯃꯨꯛ ꯂꯧꯈꯤꯕ ꯇꯥꯔꯦ." "ꯍꯣꯏ ꯅꯨꯄꯥ." ꯆꯥꯎꯔꯦꯜꯗꯨ ꯎꯃꯪꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯈꯨꯜꯒꯤ ꯑꯍꯜ ꯈꯔ ꯎ ꯌꯥꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯍꯜꯁꯤꯡꯗꯨ ꯆꯥꯎꯔꯦꯜꯕꯨ ꯎꯕꯗ, "ꯆꯥꯎꯔꯦꯜ, ꯅꯪꯕꯨ ꯎ ꯌꯥꯟꯕ ꯂꯥꯛꯂꯤꯕ꯭ꯔꯣ?" "ꯈꯨꯔꯥ, ꯑꯩꯗꯤ ꯎ ꯆꯤꯡꯕ ꯂꯥꯛꯄꯅꯦ." "ꯆꯥꯎꯔꯦꯜ, ꯅꯪꯁꯦ ꯍꯥꯟꯅꯒ ꯍꯥꯏꯔꯨꯔꯕꯗꯤ ꯌꯥꯝ ꯍꯣꯡꯂꯦ꯫ ꯍꯥꯟꯅꯗꯤ ꯅꯪꯁꯦ ꯇꯟꯕꯗ ꯃꯃꯤꯡ ꯆꯠꯂꯝꯂꯤꯕꯅꯤ, ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯊꯕꯛ ꯁꯨꯕ ꯀꯟꯕꯗ ꯑꯣꯏꯅ ꯆꯠꯂꯦ." ꯑꯍꯜ ꯑꯃꯅ, "ꯑꯗꯣ ꯆꯥꯎꯔꯦꯜ, ꯅꯣꯏꯕꯨ ꯑꯉꯥꯡ ꯌꯥꯎꯅꯅꯕ ꯂꯥꯏ ꯇꯤꯟꯒ ꯈꯨꯔꯨꯝ ꯈꯣꯠꯇꯅ ꯑꯃꯠꯇ ꯇꯧꯗ꯭ꯔꯕꯅꯦꯍꯦ? ꯑꯩꯅ ꯇꯥꯕꯗ ꯊꯪꯅꯕ ꯈꯨꯜꯗ ꯑꯃꯥꯏꯕꯤ ꯊꯝꯕꯥꯜ ꯀꯧꯕꯤ ꯑꯃ ꯂꯩ ꯍꯥꯏ, ꯌꯥꯝꯅꯁꯨ ꯍꯩ ꯍꯥꯏ꯫ ꯑꯉꯥꯡ ꯌꯥꯎꯗꯕ ꯃꯤ ꯀꯌా ꯑꯃ ꯑꯉꯥꯡ ꯌꯥꯎꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤꯅꯦꯍꯦ꯫ ꯅꯣꯏꯁꯨ ꯑꯃꯨꯛꯇꯪ ꯆꯠꯂꯨꯆꯣꯗꯅ." "ꯈꯨꯔꯥ, ꯉꯁꯤ ꯆꯠꯆꯔꯨꯔꯦ꯫ ꯏꯃꯥ ꯑꯃꯥꯏꯕꯤ ꯊꯝꯕꯥꯜꯅ ꯌꯥꯝꯅ ꯊꯨꯅ ꯏꯆꯥ ꯐꯪꯂꯅꯤ ꯍꯥꯏꯔꯛꯏ."
ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯆꯥꯎꯔꯦꯜꯁꯨ ꯑꯍꯜꯁꯤꯡ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈꯤꯔꯝꯃꯤ꯫ ꯑꯃꯥꯏꯕꯤ ꯊꯝꯕꯥꯜꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯃꯁꯨ ꯃꯤꯔꯣꯜꯂꯛꯂꯝꯃꯤ꯫ ꯂꯩꯃꯒ ꯆꯥꯎꯔꯦꯜꯒꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯆꯥꯎꯔꯦꯜꯅ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅꯕ ꯍꯥꯏꯗꯨꯅ ꯂꯩꯃꯕꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯂꯩꯃꯁꯨ ꯃꯀꯨꯝ ꯃꯊꯥ ꯁꯨꯔꯦ꯫ ꯂꯩꯃꯕꯨ ꯑꯉꯥꯡ ꯎꯅꯅꯕ ꯍꯥꯏꯗꯨꯅ ꯆꯥꯎꯔꯦꯜ ꯆꯠꯇꯨꯅ ꯑꯃꯥꯏꯕꯤ ꯑꯃ ꯄꯨꯔꯛꯂꯝꯃꯤ꯫ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯂꯩꯃꯕꯨ ꯑꯉꯥꯡ ꯎꯅꯔꯝꯃꯤ꯫ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯑꯉꯥꯡ ꯑꯃ ꯄꯝꯗꯨꯅ ꯊꯣꯛꯇꯨꯅ ꯆꯥꯎꯔꯦꯜꯗ ꯌꯦꯡꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯆꯥꯎꯔꯦꯜ, ꯅꯆꯥꯅꯨꯄꯥ ꯃꯁꯛ ꯐꯖꯕ ꯑꯃ ꯄꯣꯛꯂꯦꯅꯦꯍꯦ." ꯆꯥꯎꯔꯦꯜ ꯃꯆꯥꯅꯨꯄꯥ ꯑꯃ ꯄꯣꯛꯂꯦ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯩꯃꯒ ꯆꯥꯎꯔꯦꯜꯒꯒꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯆꯥꯎꯔꯦꯜꯅ ꯃꯆꯥꯅꯨꯄꯥꯒꯤ ꯃꯃꯤꯡ ꯇꯣꯝꯊꯤꯜ ꯍꯥꯏꯅ ꯅꯨꯡꯁꯤꯅ ꯀꯧꯔꯝꯃꯤ꯫ ꯆꯥꯎꯔꯦꯜ ꯊꯕꯛ ꯀꯟꯅ ꯁꯨꯗꯨꯅ ꯂꯧꯁꯤꯡ ꯀꯌꯥ ꯑꯃ ꯂꯦꯞꯁꯤꯜꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯇꯣꯝꯊꯤꯜꯁꯨ ꯆꯥꯎꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯇꯣꯝꯊꯤꯜ ꯌꯥꯝꯅ ꯄꯪꯂꯝꯃꯤ꯫ ꯆꯥꯎꯔꯦꯜꯒ ꯂꯩꯃꯒꯗꯤ ꯃꯆꯥꯒꯤ ꯑꯄꯪꯕ ꯃꯇꯧꯗꯨ ꯎꯕꯗ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯇꯣꯝꯊꯤꯜ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯇꯣꯝꯊꯤꯜꯕꯨ ꯄꯪꯉꯤ ꯍꯥꯏꯗꯨꯅ ꯍꯦꯛ ꯍꯦꯛ ꯁꯥꯟꯅꯕꯤꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯃꯤꯒꯤ ꯏꯪꯈꯣꯜꯗ ꯆꯪꯗꯨꯅ ꯍꯩꯅꯧ ꯍꯨꯔꯥꯜꯂꯝꯃꯤ꯫ ꯇꯣꯝꯊꯤꯜꯅ ꯄꯪꯕꯅꯤ꯫ ꯇꯣꯝꯊꯤꯜꯅ ꯍꯩꯅꯧ ꯃꯊꯛ ꯑꯗꯨꯗ ꯀꯥꯍꯟꯗꯨꯅ ꯍꯦꯛꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯥꯗꯅ ꯐꯩꯖꯥꯎ, ꯃꯥꯂꯦꯝ, ꯁꯅꯥꯇꯣꯝꯕ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯇꯣꯝꯊꯤꯜꯅ ꯍꯦꯛꯂꯤꯕ ꯍꯩꯅꯧꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯆꯥꯊꯣꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯍꯩꯅꯧ ꯑꯃꯨꯟꯕꯗꯨ ꯆꯥꯕ ꯑꯣꯛꯂꯗꯨꯅ ꯇꯣꯝꯊꯤꯜꯕꯨ ꯀꯨꯝꯊꯔꯛꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯇꯣꯝꯊꯤꯜꯁꯨ ꯍꯩꯅꯧ ꯄꯥꯝꯕꯤꯗꯒꯤ ꯀꯨꯝꯊꯔꯛꯏ꯫ ꯇꯣꯝꯊꯤꯜ ꯀꯨꯝꯊꯔꯛꯄꯗ ꯍꯩꯅꯧ ꯃꯔꯨ ꯑꯗꯨ ꯉꯥꯛꯇ ꯉꯥꯏꯔꯝꯂꯦ꯫ ꯇꯣꯝꯊꯤꯜ ꯃꯥꯒꯤ ꯃꯔꯨꯞ ꯑꯍꯨꯝ ꯑꯗꯨꯗ ꯌꯦꯡꯗꯨꯅ, "ꯑꯩꯒꯤ ꯍꯩꯅꯧꯗꯤ?" "ꯁꯤꯗ ꯂꯩꯔꯤꯕ ꯍꯩꯅꯧ ꯃꯔꯨ ꯃꯌꯥꯝꯁꯦ ꯅꯪꯒꯤ ꯉꯥꯛꯇꯅꯤ." ꯇꯣꯝꯊꯤꯜ ꯃꯃꯥꯏꯗꯨ ꯍꯥꯏꯐꯦꯠ ꯁꯣꯛꯇꯨꯅ, "ꯍꯩꯅꯧ ꯃꯔꯨꯁꯤꯗꯤ ꯀꯃꯥꯏꯅ ꯆꯥꯗꯣꯏꯕ?" ꯁꯅꯥꯇꯣꯝꯕꯅ, "ꯍꯩꯅꯧ ꯃꯔꯨ ꯆꯥꯕꯁꯦ ꯁꯛ ꯌꯥꯝ ꯐꯖꯊꯣꯛꯑꯦꯅ ꯍꯥꯏꯕꯅꯤ." "ꯅꯪ ꯅꯨꯡꯁꯤꯕꯒꯤ ꯍꯩꯅꯧ ꯃꯔꯨꯁꯦ ꯊꯑꯣꯏꯅ ꯅꯪꯒꯤ ꯈꯥꯛꯏꯅꯤ, ꯅꯠꯇ꯭ꯔꯗꯤ ꯉꯁꯥꯏꯅ ꯑꯩꯅ ꯆꯥꯊꯣꯛꯂꯝꯃꯅꯤ." ꯇꯣꯝꯊꯤꯜ ꯃꯥꯒꯤ ꯃꯔꯨꯞꯅ ꯍꯥꯏꯔꯤꯕꯗꯨ ꯊꯥꯖꯔꯝꯃꯤ꯫ "ꯁꯛ ꯐꯖꯊꯣꯛꯇꯣꯏ ꯑꯣꯏꯔꯗꯤ ꯍꯩꯅꯧ ꯃꯔꯨꯁꯦ ꯑꯩ ꯆꯥꯔꯒꯦ." "ꯍꯣꯏ, ꯆꯥꯔꯣ." ꯇꯣꯝꯊꯤꯜꯗꯨ ꯍꯩꯅꯧ ꯃꯔꯨꯗꯨ ꯀꯟꯅ ꯆꯨꯞꯂꯤ꯫ ꯇꯣꯝꯊꯤꯜꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯃꯃꯥꯟꯅꯕ ꯑꯍꯨꯝꯗꯨ ꯅꯣꯛꯂꯤ꯫ ꯃꯥꯂꯦꯝꯅ, "ꯑꯗꯣ ꯇꯣꯝꯊꯤꯜ, ꯅꯪꯅ ꯅꯪꯒꯤ ꯅꯨꯄꯤ ꯄꯤꯌꯨ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯄꯤꯔꯒꯦ. ꯅꯣꯏꯒꯤ ꯉꯥꯅꯨ ꯂꯥꯕ ꯐꯖꯕꯗꯣ ꯆꯥꯊꯣꯛꯂꯁꯤꯗꯅ." ꯇꯣꯝꯊꯤꯜ ꯍꯔꯥꯎꯅ, "ꯑꯩꯒꯤ ꯅꯨꯄꯤ ꯄꯤꯅꯤ ꯍꯥꯏꯔꯗꯤꯅꯦ, ꯍꯣꯏ, ꯆꯥꯊꯣꯛꯑꯁꯤ. ꯑꯩ ꯍꯣꯔꯦꯟ ꯐꯥꯔꯒ ꯄꯨꯔꯛꯑꯒꯦ." "ꯅꯣꯏ ꯄꯥꯕ ꯍꯣꯏ ꯏꯃꯥ ꯍꯣꯏꯅ ꯉꯥꯡꯉꯗꯤ?" "ꯉꯥꯡꯉꯣꯏꯍꯦ, ꯑꯩꯈꯣই ꯄꯥꯕ ꯏꯃꯥꯒꯗꯤ ꯑꯩꯅ ꯇꯧꯕꯗ ꯁꯨꯛꯉꯥꯡ ꯉꯥꯡꯗꯦ." "ꯐꯔꯦ, ꯑꯗꯨꯗꯤ ꯅꯪ ꯉꯥꯅꯨꯗꯨ ꯄꯨꯔꯒ ꯑꯩꯈꯣꯏꯒꯤ ꯄꯨꯟꯐꯝ ꯑꯗꯨꯗ ꯄꯨꯔꯛꯑꯣ." ꯇꯣꯝꯊꯤꯜꯁꯨ ꯌꯥꯔꯝꯃꯤ꯫ ꯇꯣꯝꯊꯤꯜ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯃꯃꯥꯒ ꯃꯄꯥꯒ ꯂꯩꯇꯕ ꯇꯟꯖꯥ ꯌꯦꯡꯂꯒ ꯉꯥꯅꯨ ꯃꯀꯣꯟꯗ ꯆꯪꯂꯒ ꯉꯥꯅꯨ ꯂꯥꯕ ꯐꯖꯕ ꯑꯃ ꯐꯥꯔꯝꯃꯤ꯫ ꯉꯥꯅꯨꯗꯨꯁꯨ ꯀꯟꯅ ꯀꯟꯅ ꯈꯣꯡꯂꯝꯃꯤ꯫ ꯉꯥꯅꯨꯅ ꯀꯟꯅ ꯈꯣꯡꯂꯛꯄ ꯑꯗꯨꯗ ꯂꯩꯃꯗꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯃꯆꯥꯅꯨꯄꯥꯅ ꯉꯥꯅꯨ ꯐꯥꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ, "ꯏꯕꯨꯡꯉꯣ, ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯗꯨꯕꯣ?" "ꯏꯃꯥ, ꯉꯥꯅꯨ ꯐꯥꯏꯅꯤ." "ꯅꯪꯗꯤ ꯉꯥꯅꯨꯗꯨ ꯀꯩꯗꯧꯗꯣꯏꯕ?" "ꯃꯔꯨꯞꯁꯤꯡꯒ ꯆꯥꯛ ꯆꯥꯅꯗꯣꯏꯅꯤ." "ꯏꯕꯨꯡꯉꯣ, ꯉꯥꯅꯨꯗꯨ ꯄꯨꯈꯤꯅꯨ. ꯉꯥꯅꯨ ꯂꯥꯕ ꯑꯃꯈꯛꯇ ꯉꯥꯏꯔꯕꯅꯤ." ꯇꯣꯝꯊꯤꯜ ꯃꯃꯥꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯗꯦ ꯉꯥꯅꯨꯗꯨ ꯄꯨꯗꯨꯅ ꯀꯟꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯂꯩꯃꯁꯨ ꯂꯥꯎꯗꯨꯅ ꯂꯩꯍꯧꯏ꯫ ꯇꯣꯝꯊꯤꯜꯅ ꯉꯥꯅꯨ ꯂꯥꯕ ꯑꯗꯨ ꯄꯨꯔꯛꯇꯨꯅ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨꯒ ꯆꯥꯔꯝꯃꯤ꯫ ꯇꯣꯝꯊꯤꯜꯗꯤ ꯆꯥꯕ ꯄꯥꯛꯅ ꯐꯪꯂꯝꯗꯦ꯫ ꯃꯈꯣꯏ ꯑꯍꯨꯝꯅ ꯑꯌꯥꯝꯕ ꯆꯥꯔꯝꯃꯤ꯫ ꯇꯣꯝꯊꯤꯜ ꯉꯥꯅු ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯃꯔꯨꯞ ꯑꯍꯨꯝꯗ ꯃꯥꯒꯤ ꯅꯨꯄꯤ ꯄꯤꯌꯨ ꯍꯥꯏꯅ ꯅꯤꯡꯉꯥꯏ ꯇꯧꯔꯝꯃꯤ꯫ ꯐꯩꯖꯥꯎꯅ, "ꯐꯔꯦ, ꯅꯪꯒꯤ ꯅꯨꯄꯤ ꯄꯤꯔꯒꯦ ꯂꯥꯛꯑꯣ." ꯇꯣꯝꯊꯤꯜꯗꯨ ꯃꯥꯒꯤ ꯅꯨꯄꯤ ꯄꯤꯔꯒꯦ ꯍꯥꯏꯕꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯔꯨꯞ ꯑꯍꯨꯝ ꯑꯗꯨꯅ ꯇꯣꯝꯊꯤꯜꯕꯨ ꯎꯃꯪꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯇꯣꯝꯊꯤꯜ ꯉꯛꯅ, "ꯃꯔꯨꯞ, ꯀꯩꯒꯤꯅꯣ ꯑꯩꯈꯣꯏꯅ ꯎꯃꯪ ꯑꯁꯤꯗ ꯂꯥꯛꯏꯁꯦ?" "ꯑꯩꯈꯣꯏꯅ ꯎꯃꯪ ꯑꯁꯤꯗ ꯂꯥꯛꯏꯁꯤꯔꯣ ꯅꯪꯒꯤ ꯅꯨꯄꯤ ꯄꯤꯅꯕꯅꯤ." "ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯎꯃꯪꯁꯤꯗ ꯂꯩꯕ꯭ꯔꯥ?" "ꯍꯣꯏ, ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯎꯃꯪꯁꯤꯗ ꯂꯩꯌꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯔꯨꯞ ꯑꯍꯨꯝꯗꯨ ꯅꯣꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯁꯨꯝ ꯆꯪꯂꯛꯄꯗ ꯎ ꯄꯥꯝꯕꯤ ꯐꯖꯕ ꯑꯃ ꯍꯧꯔꯤꯕ ꯑꯗꯨ ꯃꯥꯂꯦꯝꯅ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ, "ꯃꯔꯨꯞ ꯇꯣꯝꯊꯤꯜ, ꯅꯪꯒꯤ ꯅꯨꯄꯤ ꯂꯩꯔꯦꯍꯦ." "ꯀꯗꯥꯏ ꯀꯗꯥꯏ?" ꯃꯥꯂꯦꯝ ꯎ ꯑꯗꯨꯗ ꯃꯈꯨꯠ ꯊꯤꯟꯗꯨꯅ, "ꯇꯨ, ꯑꯗ ꯂꯩꯔꯦ." "ꯑꯁꯤꯗꯤ ꯎꯅꯤ, ꯅꯨꯄꯤꯁꯨ ꯅꯠꯇꯅ." ꯐꯩꯖꯥꯎꯅ, "ꯃꯔꯨꯞ ꯇꯣꯝꯊꯤꯜ,
ꯎꯁꯨ ꯑꯩꯈꯣꯏꯒꯨꯝꯅ ꯊꯋꯥꯏ ꯄꯥꯜꯂꯤꯕꯅꯤ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯗ ꯔꯤꯄꯦꯠ ꯃꯔꯨꯞ ꯇꯣꯝꯊꯤꯟ ꯎꯁꯨ ꯑꯩꯈꯣꯏꯒꯨꯝꯅ ꯊꯋꯥꯏ ꯄꯥꯜꯂꯤꯕꯅꯤ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯗ ꯅꯪꯅ ꯑꯍꯥꯟꯕ ꯑꯣꯏꯗꯣꯏꯅꯤꯅꯦ ꯎꯒ ꯂꯨꯍꯣꯡꯕꯁꯦ ꯅꯪꯕꯨ ꯎ ꯑꯁꯤꯒ ꯂꯨꯍꯣꯡꯅꯤꯡꯗꯕ꯭ꯔꯣ ꯍꯣꯡꯅꯤꯡꯉꯤ ꯃꯔꯨꯞ ꯑꯗꯨꯗꯤ ꯐꯔꯦ ꯎ ꯑꯁꯤꯒ ꯅꯪꯒ ꯂꯨꯍꯣꯡꯕꯤꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯎꯃꯪ ꯑꯗꯨꯗ ꯍꯧꯔꯤꯕ ꯂꯩ ꯈꯔ ꯍꯦꯛꯂꯒ ꯄꯔꯦꯡ ꯑꯅꯤ ꯂꯦꯡꯂꯝꯃꯤ ꯑꯗꯨꯒ ꯎꯗ ꯑꯃ ꯍꯨꯛꯂꯒ ꯑꯃꯅ ꯇꯣꯝꯊꯤꯟꯒꯤ ꯃꯉꯛꯇ ꯍꯨꯛꯂꯝꯃꯤ ꯇꯣꯝꯊꯤꯟ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯃꯃꯥꯟꯅꯕ ꯑꯍꯨꯝꯗꯨꯗꯤ ꯇꯣꯝꯊꯤꯟꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯀꯟꯅ ꯅꯣꯛꯂꯤ ꯅꯨꯃꯤꯠꯇꯨꯗꯒꯤ ꯇꯣꯝꯊꯤꯟ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯎꯃꯪꯗ ꯆꯠꯇꯨꯅ ꯎ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯃꯤ ꯎ ꯑꯗꯨꯗ ꯋꯥꯔꯤꯁꯨ ꯁꯥꯟꯅꯔꯝꯃꯤ ꯅꯣꯡꯃꯗꯤ ꯎꯃꯪꯗ ꯎ ꯌꯥꯟꯕ ꯂꯥꯛꯄ ꯅꯨꯄꯥ ꯈꯔꯅ ꯇꯣꯝꯊꯤꯟꯒꯤ ꯅꯨꯄꯤꯅꯤ ꯈꯟꯖꯔꯤꯕ ꯎ ꯑꯗꯨꯕꯨ ꯌꯥꯟꯒꯗꯕꯒꯤ ꯇꯧꯔꯝꯃꯤ ꯇꯣꯝꯊꯤꯟ ꯅꯨꯄꯥꯁꯤꯡ ꯑꯗꯨꯗ ꯈꯨꯔꯥ ꯎ ꯑꯁꯤꯕꯨ ꯌꯥꯟꯕꯤꯒꯅꯨ ꯎꯁꯦ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯅꯨꯄꯥ ꯑꯃꯅ ꯀꯔꯤꯅꯣꯅꯦ ꯃꯁꯤꯅ ꯉꯥꯡꯉꯤꯁꯤꯕꯣ ꯃꯁꯤꯕꯨ ꯉꯥꯎꯔꯕ꯭ꯔꯥ ꯇꯧꯔꯤꯁꯤꯕꯣ ꯎ ꯑꯁꯤꯕꯨ ꯃꯥꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯅꯦ ꯁꯤꯕꯨ ꯁꯤꯗ꯭ꯔꯕꯗꯤ ꯖꯥꯠ ꯖꯥꯠ ꯌꯥꯝ ꯇꯥꯏꯀꯣ ꯇꯣꯝꯊꯤꯟ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯗꯨꯅ ꯑꯁꯦꯡꯕꯅꯤ ꯈꯨꯔꯥ ꯎꯁꯤꯕꯨ ꯌꯥꯟꯕꯤꯒꯅꯨ ꯑꯩ ꯈꯨꯔꯥꯒꯤ ꯈꯣꯡ ꯄꯥꯏꯌꯣ ꯍꯥꯏꯔꯕꯁꯨ ꯄꯥꯏꯖꯒꯦ ꯍꯩ ꯆꯠꯊꯣꯛꯎꯅꯦꯍꯦ ꯑꯉꯥꯎꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯇꯣꯝꯊꯤꯟꯕꯨ ꯇꯥꯜꯂꯝꯃꯤ ꯁꯤꯡꯖꯪ ꯄꯥꯏꯕ ꯅꯨꯄꯥ ꯑꯃꯅ ꯎ ꯑꯗꯨꯗ ꯁꯤꯡꯖꯪ ꯑꯗꯨꯅ ꯌꯥꯜꯂꯝꯃꯤ ꯎꯗ ꯁꯤꯡꯖꯪ ꯑꯗꯨꯅ ꯌꯥꯟꯕ ꯎꯔꯒ ꯇꯣꯝꯊꯤꯟ ꯃꯁꯥꯗ ꯆꯩꯅꯥ ꯐꯥꯎꯔꯝꯃꯤ ꯇꯣꯝꯊꯤꯟ ꯀꯞꯇꯨꯅ ꯎ ꯑꯗꯨ ꯌꯥꯟꯗꯅꯕ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯇꯣꯝꯊꯤꯟꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯕꯤꯔꯝꯗꯦ ꯎ ꯑꯗꯨꯁꯨ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯌꯥꯟꯕ ꯂꯣꯏꯔꯝꯃꯤ ꯇꯣꯝꯊꯤꯟ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯎ ꯑꯗꯨꯕꯨ ꯀꯣꯟꯗꯨꯅ ꯀꯞꯂꯝꯃꯤ ꯅꯨꯄꯤ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ ꯑꯩ ꯅꯪꯕꯨ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯂꯝꯃꯤ ꯅꯨꯄꯥꯁꯤꯡ ꯑꯗꯨꯁꯨ ꯇꯣꯝꯊꯤꯟꯒꯤ ꯃꯇꯧ ꯑꯗꯨꯗ ꯌꯥꯔꯔꯣꯏ ꯈꯪꯂꯗꯨꯅ ꯇꯣꯝꯊꯤꯟꯒꯤ ꯃꯃꯥꯒ ꯃꯄꯥꯒꯕꯨ ꯀꯧꯔꯨꯅꯕ ꯍꯥꯏꯔꯝꯃꯤ ꯅꯨꯄꯥ ꯑꯃꯅ ꯆꯠꯇꯨꯅ ꯂꯩꯃꯒ ꯆꯥꯎꯔꯦꯜꯒꯗ ꯄꯥꯎ ꯄꯤꯔꯝꯃꯤ ꯂꯩꯃꯒ ꯆꯥꯎꯔꯦꯜꯒꯁꯨ ꯎꯃꯪꯗ ꯂꯥꯛꯂꯝꯃꯤ ꯂꯩꯃ ꯃꯆꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯏꯕꯨꯡꯉꯣ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯝꯂꯤꯁꯤꯕꯣ ꯇꯣꯝꯊꯤꯟ ꯀꯞꯇꯨꯅ ꯏꯃꯥ ꯐꯠꯇ꯭ꯔꯕꯁꯤꯡ ꯑꯁꯤꯅ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯌꯥꯟꯊꯠꯄꯤꯈ꯭ꯔꯦ ꯎ ꯑꯁꯤꯕꯨ ꯅꯪꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯀꯅꯥꯅ ꯍꯥꯏꯔꯤꯕꯅꯣ ꯑꯩꯒꯤ ꯃꯔꯨꯞ ꯑꯍꯨꯝꯅ ꯎ ꯑꯁꯤꯒ ꯑꯩꯒ ꯂꯨꯍꯣꯡꯕꯤꯈ꯭ꯔꯕꯅꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯎ ꯑꯁꯦ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯈꯟꯈ꯭ꯔꯕꯅꯤ ꯂꯩꯃꯒ ꯆꯥꯎꯔꯦꯜꯒꯅ ꯃꯆꯥꯕꯨ ꯐꯅ ꯊꯦꯝꯂꯕꯁꯨ ꯌꯥꯔꯝꯗꯦ ꯆꯥꯎꯔꯦꯜꯅ ꯐꯔꯦꯁꯦ ꯍꯧꯖꯤꯛꯇꯤ ꯏꯃꯧꯁꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯏꯃꯧꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕ ꯇꯧꯔꯁꯤ ꯀꯔꯤꯅꯣ ꯃꯣꯏ ꯃꯄꯥꯁꯨ ꯉꯥꯎꯔꯕ꯭ꯔꯣ ꯅꯆꯥꯅ ꯉꯥꯎꯕꯗ ꯃꯄꯥꯁꯨ ꯌꯥꯎꯔꯕ꯭ꯔꯣ ꯃꯃꯥ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯗ ꯇꯧ ꯅꯨꯄꯥꯁꯤꯡ ꯑꯗꯨꯁꯨ ꯉꯛꯅꯔꯝꯃꯤ ꯑꯁꯨꯝꯅ ꯎ ꯑꯗꯨꯕꯨ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯂꯝꯃꯤ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯌꯦꯡꯕ ꯂꯣꯏꯅ ꯂꯥꯛꯅꯔꯝꯃꯤ ꯈꯪꯍꯧꯗꯅ ꯇꯣꯝꯊꯤꯟ ꯎ ꯑꯗꯨꯗ ꯊꯦꯡꯂꯨꯕꯗ ꯎ ꯑꯗꯨ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯜꯂꯛꯂꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯌꯥꯝꯗꯨ ꯏꯉꯛ ꯉꯛꯅꯔꯝꯃꯤ ꯇꯣꯝꯊꯤꯟꯁꯨ ꯉꯛꯂꯝꯃꯤ ꯅꯍꯥꯛ ꯀꯅꯥꯅꯣ ꯅꯨꯄꯤꯗꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯅꯨꯄꯥ ꯅꯪ ꯑꯩꯕꯨ ꯃꯁꯛ ꯈꯪꯗ꯭ꯔꯕꯣ ꯑꯩꯁꯦ ꯅꯪꯒꯤ ꯅꯨꯄꯤ ꯎ ꯑꯗꯨꯅꯤ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯗꯨ ꯎꯕꯗ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯅ ꯑꯩꯕꯨ ꯑꯅꯧꯕ ꯃꯄꯣꯛ ꯑꯃ ꯄꯣꯛꯍꯟꯕꯤꯕꯅꯤ ꯇꯣꯝꯊꯤꯟ ꯍꯔꯥꯎꯅ ꯅꯪꯕꯨ ꯑꯩꯒꯤ ꯅꯨꯄꯤ ꯎꯅꯤ ꯍꯥꯏꯕ ꯃꯥꯅꯦ ꯑꯩꯁꯦ ꯅꯪꯒꯤ ꯅꯨꯄꯤ ꯎꯅꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯎꯗꯒꯤ ꯑꯣꯜꯂꯛꯄ ꯅꯨꯄꯤ ꯑꯗꯨ ꯇꯣꯝꯊꯤꯟꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯇꯣꯝꯊꯤꯟꯒꯤ ꯃꯌꯨꯝꯗ ꯂꯩꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯇꯣꯝꯊꯤꯟꯁꯨ ꯌꯥꯝꯅ ꯁꯤꯡꯂꯝꯃꯤ ꯂꯩꯃꯒ ꯆꯥꯎꯔꯦꯜꯒꯁꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯑꯁꯨꯝꯅ ꯇꯣꯝꯊꯤꯟ ꯎ ꯅꯨꯄꯤ ꯑꯗꯨꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ